Shakhangdaba khutlai paiba singna phajinkhiba meeoi ahumgi manungda Kwakta dagi Meitei Pangal gi meeoi ani Hayeng Nungthil Phaobagi manungda Thadoraktrabadi houjik changsilliba lambi thingbagi Khongjang asidagi henba Khongjang changsilagani haina thoudok adugi matangda semkhiba JAC gi convener khut-heibam Tamijur Rahaman na phongdorakli wafum asi Shakhangdaba singna meeoi ahum phajinkhiba adugi mayokta ngasi JAC ama semlaba matung Kwakta gram panchayat amasung Kwakta municipal council gi manungda leiba CSO singa khutsamnaduna changsilliba Khongjangda mahakna phongdokhibani meeoi ahum phajinkhiba adubu yaningdaba phongdokladuna human chain semba yaungna rally chatuna changsilliba Khongjang aduga mari leinana Tamijur Rahaman na hai phajinkhiba meeoi ahum ase Imphal-da thabak ama chatluraga yumda halakpagi lambida Shakhangdaba khutlai paiba singna phajinkibani makoi ahum kari maramgidama phajinkibano haibado houjik phaobagi oina khangba ngamdri phajinkhiba makoi ahumgi manungda moirangdagi Johnson di Khodrak mafam amada thadoklamle hairi Johnson unaba chatpada hospital da pukhatkre haibadagi unaba fanglakide houjik Thadoraktrabadi meeoi ani ase maral kaya Lairabasu imung manunggi khanbiraga tekta kaidana imung manunggi meeoi sing JAC natraga Kwakta gi CSO singda sinabiu haina mahakna makhatana appeal tarakhi ngasi Khongjang aduda phajinkhiba meeoi sing tekta kaidana thadokpirau michamda aki akhang pibigano amadi aikoi santi pami haibana chingba kholau kya sulauki rally adu Kwakta bazar dagi hauraga tera khongsang bi Phaoba laklaba matung paugakchau ikhai tamna chatki Iyamba asibo amadi manaba asibo di Hayeng Nungthil pung kun mari sigi manungda tikta kaidana yumgi mafamda sinabiu aikoi gi CSO adagi joination committee da pubiriba aikoi khwai khudingmakta sinabiu haiduna phabiriba khwai tara gi mafamda khanganjari thadoraktaba taragadi manipur gi CSO sing organization da laibiriba sing amadi muslim samaj gi mateng pangnangai gi laibiriba sing aduga aikoi gi iselibai oiriba maitai chinau sing gi organization da laibiriba sing punamak aikoina i pau phaunaraba matungda Kanba Khongjang all Manipur gi national level da sanction bayaba sanction jagani amadi aikoi honorable CM oina thopubiriba en biren da aikoi Kwakta praja hupna challaga wari watai sanabagi thoram Khongjang sanction jagani haiduna JAC gi maikei dagi ningsingjari